Houses sonorable Russia amasung Ukraine gi oiba landform masigi manung channa Ukraine amasung NATO gi maikei Russia gi mathakta chatharamba yamna angakpa plan amagi matangda housing thorakle. Russian authority gi maikei igui kyutingai gi matamda Ukrainian amasung British intelligence team gi maikei Russia gi khwaidi gi yamna advance oiba fighter jets gi manungda challiba MiG-31 asibu hijack tawnobagi damakta plan ama silamle haibagi oiba wafam sing phongdorakre. Russia gi oina hauzik leiriba supersonic fighter jet oiriba MiG-31 asi Russia gi oina leiriba air defense gi oina aduki matik yamna maru oiba asset ama oina ngasi maksu leiribani. Russia gi advance oire haiba MiG-31 gi oiba fighter jet asida amuk hypersonic Kinjal gi oiba missile asi hapsilaba matungda haiba khulai asi aduki matik yamna tamtiba khulai ama oina NATO amasung western bloc da leiriba country fauna kinariba khulai ama oina ngasi mak leiribani. Russian Federal Security Service samna FSB haina khangnariba Russia gi oina leiriba intelligence department ki maikei gi phongtorapgi matungina Ukraine hairiba country asigi oina hauzik leiriba Ukraine main intelligence director amasung Britain gi oina leiriba MI6 hairiba intelligence department ani asina pullaba matungda Russia gi advance oilaba MiG-31 gi oiba fighter jet asiga loina hypersonic missile Kinjal asi fawba yauna hijack tawnoba damakta plan ama silamle haiduna thamli. MI6 amasung Ukraine UN Native Intelligence Department ki team asigi maikei gi hauzik sonariba landform asida Russia gi advance oiraba MiG-31 operate tawriba pilot sing asida $3 million pige aduga Europe gi oina leiriba country ama hector citizenship pige haibagi oiba wafam asi phongdoktuna Russia gi oina leiriba fighter pilot sing asi leinabagi damakta honarambani hairi. Ukraine amasung MI6 ki oiba agent sing asigi maikei gi Russian gi oina leiriba pilot sing asi thajahannabagi damakta makhoi sing asi media personnel sing ni haiba wafam asi fawba phongdoktuna thajahannabagi damakta khongthang kaya ama honarammi haibagi oiba wafam asi Russia gi side ki palakli. Makoina chatharamliba plan sing asigi manungda MiG-31 gi oiba fighter jet asi western country sing asida paisilakpada apanba pidanabagi damakta paiduna lakliba pilots asibu makoina sorhonabagi damakta sizinariba oxygen mask asida poison tawduna hatokpa natragana pilot asina tongduna lakliba cockpit asi maita thugairaba matungda makoina pamliba target adu khaktamak launabagi damakta plan fawba yawi hairi. Plan asigi matungina makoina hijack tawgudoriba MiG-31 gi oiba jet asi hauzik NATO gi oina Black Sea gi manakta operate tawba khwaidagi yamna chawa military base ama oiriba Romania hairiba country asida leiriba Mikhail Kogalny Kenu hairiba airbase asida landing tawhannabagi damakta silammi. MI6 amasung Ukraine gi oina leiriba intelligence department ki maikei gi silamliba plan asida Russia gi oiba MiG-31 asida Kinjal gi oiba hypersonic missile asi fawba yauduna purduna laglaba matungda NATO gi hairiba airbase asi yaramdai gi mikupta NATO gi oina leiriba air defense ki maikei gi kapthaduna Thokliba thawdo asida Russia gi maikei gi NATO amasung Europe to attack chathabagi oiba mong amada uhannabagi damakta lalongsu yawi hairi. Karigumba hairiba thawdo asi lakpa taragadi hauzik sonariba Russia amasung Ukraine gi oiba landform asida anova face ama natragana NATO amasung Russia gi oina muknariba asida evidence leitabagi oiba fibam amada lakliba asisu chapchaba evidence leiduna landform asi yamna chawthokhanba yabagi oiba fibam amada oiramgadabani. Makoina tawramliba plan asigi matungina Russia hairiba country asigi maikei gi aggression show tawduna NATO gi country ama oiriba Romania hairiba mafam asida fighter jet asi paisilakpadagi makoina kapthabani haiduna kaptharaba matungda mamingtagi oina kapthaduna hairiba fighter jet asibusu manghandaba aduga masida yarokliba khwaidagi maru oina Kinjal hairiba hypersonic missile asibusu makoina lauruba matungda reverse engineering tawduna Russia gi oiba khulai asibu nahaununa sembagi oiba fibam aduni. Adubu hairiba plan asi Russia gi oina leiriba intelligence department ki maikei gi thabakta onthoktringaida matam leiringaida khangaubadagi thingba ngamkhre haiduna Russian side gi thamli. Russia gi oina leiriba intelligence department FSB hairiba kangbu asigi maikei gi pilot sing asida kanagumba Russia gi oiba nataba atopa kangbu sing gi maikei gi pau phauраktuna makhal makha kya gi oiba communication kya ama lakpada thijilluba matamda hauzik oiramliba fibam asida thengnarakibani haina phongdokli. FSB ki maikei gi phongdorakpagi matungina ihan hanbo oina pau phaurakkiba Russia gi oiba MiG-31 gi oiba pilot aduna chacharakliba khongthang asi huranba scam ama natragana sonariba landform asi oina khwaidagi yamna chawba trap ama oiramgani haiduna reject tawki hairi. Aduga anisubagi oiba pilot asidana MI6 amasung Ukraine gi oina leiriba intelligence department asi ki maikei pilot asida chathagaduriba operation asigi oiba training asi remotely pige haibagi oiba plan kya ama fawba yalammi hairi adubu pilot adugi maikei gi thabak adu onthoraktabadagi mai paktana adumak laikhibani hairi. Thawdo asi laikhraba matungda Russia gi maikei gi Ukraine gi oina leiriba secret service amasung MI6 gi maikei gi Russia gi oiba MiG-31 hijack tawnabagi damakta chatharamliba plan asigi revenge lauribani haiduna Ukraine da aduki matik yamna kanba attack sing chatharakre maru oina NATO gi oina leiriba intelligence gi oiba amasung fighter jet kya ama thamfam sing asi target tawduna akalba moongda attack chatharakre.
ngasi songnariba Russia amasung Ukraine gi landform masida Ukraine hariba country asigi khwaidigi yamna maru oiba electronic intelligence center asiba Russia gi maikei gi bombing chatakre masiga loina hauji Ukraine hariba country asigi yamna maru oiba airbase amasu oiriba Starokostinetinif hariba airfield USA gi oiba F-16 fighter jet kya ama paiduna thamliba mafam asida su Russia gi maikei gi chatharakpa air strike na aduki matik yamna chawbu damaging ubo phangkhre Ukraine amasung UK gi oina leiriba intelligence department MI6 ki maikei gi plan tawduna huran gi tawramba Russia gi oina leiriba hypersonic missile Kinjal missile asi sizinaduna Russia gi oina leiriba aerospace force ki maikei gi chatharakpa attack ta Ukraine gi Brovary hairiba mafam asida hojik sonariba landform asi khwaidigi yamna maru oiba role lawriba command center ama oiriba Ukraine gi maru oiba electronic intelligence hub ama pungtoi toikre Matangdana Russia gi maikei gi chatharakliba attack asida Ukraine gi Khmelnytskyi hairiba region asida leiriba Starokostinetinif hairiba airfield asi USA gi maikei gi hojik sonariba landform asida Ukraine mu mateng tawbada khwaidigi yamna maru oiba role lawriba airfield amani ngasi maksu hairiba airbase asida USA gi advance oire hairiba F-16 fighter jet kya amaga loina ngasi thengnariba landform asida Ukraine na maru oina changadaba khusu khulai kya ama US na mateng tawrokpa adu paiduna thamlibani haiba mafam ama khakni Russia gi maikei gi chatharakliba attack asi matam kharagi mamangda Ukraine amasung British gi oina leiriba intelligence department MI6 ki maikei gi chatharakhiba Russia gi 31 fighter jet asi hijack tawnabagi oiba plan madugi oiba provocation adugi oiba Paokhum ni haiduna thamli Hauji sonaragliba Russia amasung Ukraine gi landform asina chehi mari phajilakpagi oiba matang asida Russia gi maikei gi isan thangba Ukraine gi oiba saruk asida aduki matik yamna kan mong amakakta landarakpadagi hauzik leiriba landform asi anauba mayon amada laklibani Eastern Ukraine gi oina leiriba mafam asida Russia gi maikei gi chatharakliba attack asi aduki matik yamna kanba amasung lanmising lepa leitena honjilakpa asina Eastern Ukraine gi oina Russia na pamliba mafamsing asi lausin khraba matungda landform asi fawba losilakpa yare haibagi oiba wafam kya ama fongdoklaribani Madugumluba fibam adu oiraktanabagidamagta Ukraine gi maikei gi su hanba leitana Eastern thangba sarukta leiriba Ukraine gi area asida leiriba Russian landmising asida supply lakadaba amasung anauba landmising lakadaba lambising target tawduna attack chataduna yamna kanna hotnaribani masigumlaba matam asida landform asina aduki matik yamna lusilakpagi oiba matang asida British amasung Ukraine gi oina leiriba intelligence department ki maikei gi Russia gi oiba MiG-31 ama hijack tongnobagidamagta hotnaramba amasung maduda sunattana hairiba fighter jet asibu NATO gi oiba airspace amada pusilaba matungda kapthaduna leiriba landform asiku yamna chawthohanba yaba fibam amagi oiba planning sing tawramle haibasi taba matamda aduki matik yamna kiningai oiba wafum amani Thaudo asigi matangda Russia na fongdorakliba wafam asida western bloc ta leiriba Ukraine amasung British singi maikei gi masi achumba natte haibagi oiba wafam sing fongdoktuna chummi lali haibagi oiba chenaba adudi adumak leiri hauzi landform asina aduki matik yamna luba fibam amada yaksilaklingai gi oiba matam asida Ukraine amasung British gi oina leiriba MI6 ki maikei gi Russia gi advance oiraba MiG-31 ga loinana hypersonic missile oiriba Kinjal missile asi fawba hijack tawnabagidamakta hotnarambagi oiba khongthang asi aduga masida sunatana hairiba jet asibu NATO gi airbase amakakta Russia gi aggression ni haiduna kapthanabagidamakta silamliba plan asi aduki matik yamna tamthiba yaba plan amadi oiribani